ꯍꯤꯌꯥꯏꯅꯨꯗꯨ ꯆꯣꯠꯄ ꯌꯥꯕ ꯆꯣꯠꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯍꯤꯔꯦꯜꯗꯣ ꯆꯪꯂꯝꯗ꯭ꯔꯦ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ ꯃꯍꯤꯔꯦꯜꯁꯦ ꯍꯥꯟꯅꯗꯤ ꯍꯤꯌꯥꯏꯅꯨꯒꯤ ꯌꯨꯝꯗ ꯌꯥꯝ ꯆꯪꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯈꯔ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛ ꯏꯀꯥꯏꯗꯨꯅ ꯆꯪꯅꯤꯡꯂꯁꯨ ꯆꯪꯗ꯭ꯔꯕꯅꯤ ꯍꯤꯌꯥꯏꯅꯨꯗꯣ ꯃꯁꯥ ꯃꯎ ꯁꯤꯠ ꯅꯥꯟꯅ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯒ ꯃꯐꯤ ꯃꯔꯣꯜ ꯑꯔꯨꯝꯕ ꯁꯦꯠ ꯆꯥꯔꯒ ꯃꯃꯥꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯨꯔꯦ ꯏꯪꯉꯦ ꯍꯥꯏꯗꯅ ꯃꯄꯥꯅ ꯌꯦꯟ ꯈꯔ ꯂꯩꯔꯨꯏ ꯍꯥꯏꯗꯅ ꯌꯦꯟꯗꯨꯅ ꯃꯄꯥꯅ ꯃꯅꯤꯡꯒꯤ ꯊꯣꯡꯐꯝꯗꯨꯗ ꯊꯣꯡꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯍꯤꯌꯥꯏꯅꯨꯒꯤ ꯏꯃꯨꯡꯅꯤ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯏꯃꯨꯡꯅꯤ ꯀꯥ ꯍꯦꯟꯅ ꯍꯦꯛꯇ ꯍꯩꯊꯈꯩ ꯁꯦꯜ ꯄꯥꯏꯗ꯭ꯔꯕꯁꯨ ꯂꯩꯐꯝ ꯊꯣꯛꯄꯗꯤ ꯑꯗꯨꯝ ꯂꯩ ꯃꯆꯥꯒꯤ ꯋꯥꯠꯇꯅꯕ ꯂꯣꯏꯅ ꯂꯩ ꯆꯥꯎꯕꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯕꯨ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯝꯂꯤꯕ ꯃꯈꯣꯏꯅꯤꯒꯤ ꯊꯝꯕꯤꯔꯤꯕꯁꯤꯡꯁꯤꯗ ꯑꯗꯨꯝ ꯈꯪꯏ ꯃꯃꯥꯒ ꯍꯤꯌꯥꯏꯅꯨꯒꯗꯨ ꯆꯥꯛ ꯊꯣꯡꯅꯩ ꯆꯝꯐꯨꯠ ꯑꯃ ꯇꯧꯔꯝꯃꯤ ꯏꯔꯣꯟꯕ ꯑꯃ ꯈꯤꯇꯪ ꯂꯣꯟꯁꯤꯜꯂꯝꯃꯤ ꯃꯄꯥꯅ ꯌꯦꯟ ꯊꯣꯡꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛꯇꯨ ꯃꯩꯁꯨ ꯇꯤꯛꯄ ꯑꯣꯏꯅ ꯐꯝꯅꯔꯤ ꯏꯆꯦ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯏꯕꯦꯝꯃ ꯅꯪ ꯅꯣꯏ ꯅꯦꯕꯤꯛꯅ ꯉꯁꯥꯏ ꯀꯧꯔꯝꯕꯅꯤ ꯍꯌꯦꯡ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯈꯣꯏꯗ ꯑꯃꯨꯛꯇ ꯀꯥꯈꯠꯂꯝꯃꯨ ꯍꯥꯏꯕꯅꯤ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯕꯕꯥ ꯍꯤꯌꯥꯏꯅꯨꯅ ꯍꯪꯕꯅꯤ ꯃꯄꯥꯁꯨ ꯑꯗꯨꯝ ꯈꯨꯝꯂꯩ ꯈꯪꯗꯦꯅꯦꯍꯦ ꯑꯀꯨꯞꯄꯗꯤ ꯏꯄꯥꯁꯨ ꯍꯪꯍꯧꯗ꯭ꯔꯦ ꯅꯣꯏ ꯗꯌꯥꯏꯗꯨꯁꯨ ꯊꯕꯛ ꯈꯜꯂꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯣ ꯑꯁꯦꯡꯕꯩꯔꯣ ꯃꯥꯏ ꯍꯟꯗꯛ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯕꯅꯤ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯑꯁ ꯅꯦꯕꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ ꯇꯧꯔꯤꯁꯦ ꯇꯥꯆꯧꯁꯨ ꯀꯔꯕꯥꯔ ꯀꯜꯂꯤ ꯏꯅꯝ ꯑꯃ ꯍꯟꯗꯛ ꯂꯥꯛꯄꯗꯨꯁꯨ ꯃꯥꯅ ꯍꯩꯇꯕ ꯊꯕꯛ ꯂꯩꯇꯦ ꯁꯥ ꯃꯩꯈꯨꯗ ꯌꯥꯏꯔꯒꯁꯨ ꯂꯣꯜꯂꯦ ꯍꯩ ꯑꯗꯨꯒ ꯇꯌꯥꯏꯁꯨ ꯊꯕꯛ ꯈꯜꯂꯦ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯕꯅꯤ ꯏꯅꯦꯒ ꯃꯥꯃꯒꯅ ꯍꯧꯖꯤꯛꯇꯤ ꯃꯍꯩ ꯆꯥꯔꯦ ꯃꯆꯥꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯃꯃꯥ ꯏꯕꯦꯝꯃꯅꯁꯨ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯃꯨꯡꯅꯤꯗ ꯖꯥꯠ ꯃꯥꯟꯅꯗꯦ ꯍꯥꯏꯔꯁꯨ ꯄꯨꯔꯥ ꯏꯃꯨꯡ ꯃꯅꯨꯡ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝꯕꯅꯤ ꯃꯤ ꯍꯥꯏꯕ ꯃꯤꯁꯤꯒꯤ ꯊꯃꯣꯏꯁꯤꯅꯕꯨ ꯐꯔꯕꯗꯤ ꯖꯥꯠ ꯕꯤꯖꯥꯠ ꯂꯩꯇꯦꯀꯣ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅ ꯂꯩꯕ ꯌꯥꯏ ꯃꯔꯛꯇ ꯑꯐꯩꯕ ꯃꯤ ꯌꯥꯎꯔꯛꯄꯁꯤꯅ ꯈꯟꯅꯅꯕꯒꯤ ꯃꯤꯆꯥꯛ ꯑꯣꯏꯔꯤꯕꯅꯤ ꯑꯄꯤꯛ ꯑꯁꯤ ꯌꯦꯡꯉꯨ ꯃꯥꯅ ꯀꯩꯅꯣꯝꯃ ꯇꯧꯕꯗ ꯑꯩ ꯀꯧꯔꯛꯀꯅꯤ ꯑꯩꯅ ꯇꯧꯕꯗ ꯃꯥꯅ ꯀꯧꯔꯛꯀꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯃꯥꯡ ꯊꯥꯔꯕꯗꯤ ꯈꯟꯅ ꯆꯩꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯊꯣꯛꯂꯝꯃꯣꯏꯀꯣ ꯊꯥꯏꯅ ꯅꯣꯏ ꯗꯥꯆꯧꯁꯤ ꯄꯣꯛꯄꯗ ꯃꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯒ ꯏꯃꯥꯅ ꯌꯣꯛꯍꯧꯔꯤꯅꯤ ꯌꯥꯏꯃꯁꯤꯁꯨ ꯑꯩꯅ ꯐꯅ ꯀꯨꯏꯅ ꯌꯣꯛꯂꯝꯕꯅꯤ ꯑꯗꯨꯅꯅꯤ ꯅꯣꯏ ꯗꯥꯆꯧ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯥꯗꯅꯦ ꯃꯃꯥꯍꯜ ꯀꯧꯔꯤꯕꯁꯤ ꯉꯁꯤ ꯐꯥꯎꯕꯁꯤꯗ ꯅꯣꯡꯃꯗ ꯕꯦꯕꯥꯔꯁꯨ ꯀꯥꯏꯗꯕ ꯈꯪꯗꯦꯗ ꯏꯆꯥꯁꯤꯡꯁꯤ ꯂꯣꯏꯅ ꯍꯦꯛ ꯅꯨꯡꯁꯤ ꯑꯄꯤꯛꯁꯤꯅ ꯃꯆꯥꯁꯤꯡꯁꯤ ꯏꯃꯥꯗ ꯁꯤꯟꯅꯔꯝꯕꯗ ꯃꯁꯥꯁꯤꯗꯅꯦ ꯅꯨꯡꯅꯥꯡꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯄ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯑꯇꯣꯞꯄꯅꯒꯗꯤꯅꯦ ꯃꯆꯥꯁꯤꯡꯁꯦ ꯁꯣꯛꯄ ꯌꯥꯕ ꯅꯠꯇꯦꯀꯣ ꯂꯧꯕ ꯇꯣꯛ ꯑꯩꯉꯣꯟꯗꯗꯤꯅꯦ ꯃꯥꯅ ꯍꯨꯟꯗꯣꯛꯅꯤꯡꯕ ꯃꯇꯝ ꯐꯥꯎ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯈꯤꯅꯤ ꯏꯃꯥꯅ ꯑꯉꯥꯡꯁꯤ ꯂꯧꯔꯒꯅꯦ ꯃꯥꯅ ꯄꯨꯂꯞꯀꯤ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯊꯣꯡꯂꯒ ꯑꯗꯨꯝ ꯊꯤꯜꯂꯛꯀꯗꯣꯔꯤꯕꯅꯤ ꯅꯄꯥꯒ ꯑꯩꯒꯅ ꯃꯥꯅ ꯊꯣꯡꯕꯗꯨ ꯆꯥꯔꯒꯅꯦ ꯑꯉꯥꯡꯁꯤ ꯌꯦꯡꯗꯣꯔꯤꯕꯅꯤ ꯅꯨꯡꯁꯤꯗ ꯃꯇꯝꯗꯣ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯖꯤꯜꯂꯤ ꯑꯇꯩ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯄꯤꯛꯅ ꯃꯇꯝꯗꯨꯗ ꯊꯣꯡꯕ ꯁꯥꯁꯤ ꯍꯥꯎꯗꯤ ꯍꯥꯎꯕꯅꯤꯍꯦ ꯏꯔꯣꯟꯕꯁꯤꯒ ꯃꯥꯅ ꯊꯣꯡꯕꯗ ꯃꯩ ꯆꯠꯄꯁꯤ ꯍꯥꯎꯕꯅꯤ ꯃꯄꯥ ꯑꯃꯨꯛꯇꯕꯨ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯇꯤ ꯀꯨꯏꯔꯦ ꯆꯥꯗꯕ ꯍꯥꯏꯗꯅ ꯃꯃꯥꯒ ꯃꯄꯥꯒꯅ ꯁꯥꯔꯤꯕ ꯋꯥꯔꯤ ꯂꯤꯔꯤꯕꯁꯤꯡꯗꯨ ꯃꯨꯟꯅ ꯇꯥꯔꯒ ꯍꯤꯌꯥꯏꯅꯨꯗꯣ ꯅꯣꯛꯐꯦꯠꯁꯨ ꯇꯧꯖꯔꯛꯏ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯆꯥꯛ ꯏꯟꯁꯥꯡꯁꯨ ꯑꯗꯨꯝ ꯆꯥꯊꯣꯛꯈꯤꯕ ꯈꯪꯍꯧꯗ꯭ꯔꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯜꯂꯗꯨꯅ ꯍꯤꯌꯥꯏꯅꯨꯗꯣ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ ꯃꯍꯤꯔꯦꯜꯒꯁꯨ ꯇꯨꯝꯂꯁꯤ ꯈꯣꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯍꯩꯅꯕꯤ ꯇꯨꯝꯂꯝꯗꯥꯏꯗ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯟꯕꯗꯣ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯄꯅꯤ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯄꯗ ꯉꯁꯤꯗꯤ ꯃꯤ ꯑꯃꯠꯇ ꯂꯩꯕꯒꯤ ꯃꯃꯤ ꯎꯗ꯭ꯔꯕꯗ ꯃꯍꯥꯛ ꯊꯣꯡꯅꯥꯎꯗꯣ ꯂꯣꯟꯁꯤꯜꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯊꯅꯕ ꯇꯧꯔꯛꯂꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯇꯨꯝꯕ ꯊꯦꯝꯕ ꯑꯣꯏꯅ ꯋꯥꯈꯜꯁꯨ ꯈꯔ ꯈꯜꯂꯛꯏ ꯋꯥꯈꯜꯗꯨꯗ ꯃꯍꯥꯛ ꯂꯤꯛꯂꯥꯏꯕꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯤ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯎꯡꯂꯨꯔꯦ ꯇꯨꯝꯒꯦ ꯍꯥꯏꯗꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯛꯄꯗꯨꯗ ꯀꯥꯔꯒꯤ ꯃꯈꯣꯜ ꯑꯃ ꯉꯪꯕꯗꯣ ꯇꯥꯔꯛꯂꯤ ꯀꯅꯥꯒꯤꯗꯅꯣꯅꯦ ꯍꯥꯏꯅ ꯍꯤꯌꯥꯏꯅꯨꯗꯣ ꯈꯜꯂꯛꯏ ꯑꯅꯛꯄꯗ ꯌꯨꯝ ꯂꯩꯕ ꯅꯠꯇꯦ ꯑꯄꯤꯛꯈꯣꯏꯒꯤꯗꯤ ꯌꯨꯝ ꯃꯊꯛꯇꯁꯨ ꯂꯩ ꯑꯗꯨꯒ ꯀꯥꯔ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯒꯦꯠ ꯃꯅꯥꯛ ꯅꯠꯇ꯭ꯔꯕꯗꯤ ꯉꯪꯐꯝ ꯂꯩꯇꯦ ꯍꯤꯌꯥꯏꯅꯨꯗꯣ ꯀꯩꯁꯨ ꯈꯟꯗꯅ ꯂꯩꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯁꯨꯀꯌꯥ ꯌꯥꯅꯤꯡꯗ꯭ꯔꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯄꯔꯗꯥꯗꯣ ꯇꯞꯅ ꯈꯤꯇꯪ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯉꯤ
ꯆꯨꯝꯃꯤ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯒꯤ ꯒꯦꯠ ꯃꯌꯥꯗꯨꯗ ꯀꯥꯔ ꯑꯃ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯂꯩꯔꯤ꯫ ꯍꯤꯌꯥꯏꯅꯨꯗꯣ ꯃꯇꯣꯝꯗ ꯈꯜꯂꯤ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ ꯅꯨꯡꯇꯤꯒꯤ ꯅꯨꯡꯗꯥꯡꯁꯤꯗ, ꯉꯔꯥꯡꯁꯨ ꯉꯁꯤꯁꯨ? ꯃꯄꯥꯗ ꯍꯥꯏꯁꯤꯔ ꯈꯟꯕꯗ, ꯌꯦꯡꯕꯒ ꯑꯃꯨꯛ ꯊꯣꯛꯈꯤꯗ꯭ꯔꯥ ꯈꯟꯕꯗ ꯇꯟꯗꯨꯅ ꯃꯍꯥꯛ ꯍꯥꯏꯗ꯭ꯔꯤ꯫ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗ ꯑꯃꯨꯛ ꯍꯤꯞꯊꯔꯔꯤ꯫ ꯋꯥꯈꯜꯗꯣ ꯉꯥꯏꯍꯥꯛꯇꯤ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯛꯆꯥꯡꯗꯣ ꯋꯥꯔꯕꯅꯤꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯑꯄꯤꯛ ꯍꯣꯏꯒꯤꯗ ꯀꯥꯈꯠꯂꯛꯄꯅꯤ꯫ ꯑꯄꯤꯛꯇꯨ ꯁꯨꯃꯥꯡꯗꯨꯗ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯐꯧꯗꯣꯛꯀꯗꯕ ꯍꯋꯥꯏ ꯆꯦꯡꯋꯥꯏꯅꯆꯤꯡꯕꯁꯤꯡꯗꯨ ꯐꯧꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯀꯧꯔꯛꯄꯗꯣ ꯑꯄꯤꯛ ꯇꯥꯔꯛꯏ꯫ ꯅꯦꯄꯤꯛ, ꯀꯩ ꯍꯥꯏꯒꯦ? ꯏꯆꯦ, ꯅꯪ ꯂꯥꯛꯑꯕ꯭ꯔꯥ ꯕꯦꯝꯃ? ꯂꯥꯎꯅꯦ, ꯅꯦꯄꯤꯛ ꯋꯥ ꯍꯥꯏꯒꯦꯅꯦ꯫ ꯍꯤꯌꯥꯏꯅꯨꯗꯣ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯔꯤ꯫ ꯑꯄꯤꯛꯅ ꯑꯌꯨꯛꯇꯨꯗ ꯖꯨꯏꯁ ꯁꯦꯝꯕꯗꯣ ꯄꯨꯊꯣꯔꯛꯂꯒ ꯍꯤꯌꯥꯏꯅꯨꯗ ꯄꯤꯗꯨꯅ ꯍꯥꯏꯔꯤ, ꯃꯧꯅ ꯁꯦꯝꯂꯝꯕꯅꯤ, ꯅꯣꯏ ꯇꯥꯆꯧꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯊꯣꯛꯈ꯭ꯔꯦ, ꯅꯦꯄꯤꯛꯅ ꯅꯪ ꯂꯥꯛꯀꯅꯤꯅ ꯅꯪꯒꯤꯁꯨ ꯌꯥꯎꯍꯟꯕꯅꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯂꯧꯗꯨꯅ ꯊꯛꯂꯒ ꯍꯥꯏꯔꯤ, ꯀꯩ ꯍꯥꯏꯒꯦ ꯅꯦꯄꯤꯛꯅ ꯑꯩ ꯀꯧꯕꯕꯣ? ꯊꯕꯛ ꯆꯠꯀꯗꯣꯏ ꯅꯠꯇ꯭ꯔꯣ? ꯆꯠꯀꯅꯤ꯫ ꯏꯕꯦꯝꯃ, ꯋꯥꯁꯤꯕꯨ ꯑꯩꯕꯨ ꯐꯔꯦ ꯍꯦꯛꯇ ꯍꯥꯏꯔꯒꯦ꯫ ꯅꯃꯥꯗ ꯍꯥꯏꯁꯤꯔ ꯇꯧꯕꯗꯣ ꯏꯆꯦꯗꯨꯗꯤ ꯑꯃꯨꯛ ꯄꯥꯈꯠ ꯊꯀꯠꯈꯤꯗ꯭ꯔꯅ ꯑꯩꯅ ꯇꯜꯂꯕ ꯅꯪꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯒꯦꯅ ꯇꯧꯕꯅꯤ꯫ ꯍꯥꯏꯌꯨꯅꯦ ꯅꯦꯄꯤꯛ, ꯀꯔꯤ ꯋꯥꯅꯣꯕ? ꯍꯤꯌꯥꯏꯅꯨꯅ ꯇꯞꯅ ꯍꯪꯂꯛꯄꯅꯤ꯫ ꯅꯍꯥꯟꯗꯣ ꯅꯦꯄꯤꯛꯅ ꯇꯨꯝꯊꯔꯨꯔꯕ ꯃꯇꯨꯡ ꯈꯣꯡ ꯍꯥꯝꯅꯤꯡꯂꯛꯇꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯅꯈꯣꯏꯒꯤ ꯒꯦꯠ ꯃꯃꯥꯡ ꯑꯗꯨꯗ ꯒꯥꯔꯤ ꯑꯃꯈꯛ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯨ, ꯑꯁꯤꯒꯤ ꯅꯥꯛꯆꯦꯞꯁꯤꯗꯒꯤ ꯌꯦꯡꯊꯕꯗ ꯅꯈꯣꯏꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯎꯏꯗꯅ? ꯍꯣꯏ ꯅꯦꯄꯤꯛ꯫ ꯌꯨꯝꯁꯤ ꯑꯇꯣꯞꯄꯒꯤ ꯌꯨꯝ ꯇꯥꯕꯁꯨ ꯅꯠꯇꯦ, ꯑꯀꯣꯏꯕꯁꯤꯗ ꯃꯈꯥꯗ ꯅꯈꯣꯏꯒꯤ ꯂꯩꯔꯒ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯕꯅꯤ꯫ ꯁ꯭ꯋꯥꯏꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯨꯝ ꯑꯅꯤꯁꯤꯗꯅꯤ꯫ ꯑꯗꯨꯗ ꯅꯦꯄꯤꯛꯅ ꯉꯛꯂꯤꯗꯤ ꯒꯥꯔꯤꯗꯨꯗꯒꯤ ꯃꯤ 2-3 ꯀꯨꯝꯂꯛꯂꯒ ꯅꯈꯣꯏꯒꯤ ꯒꯦꯠꯔꯣꯝꯗ ꯑꯣꯟꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝ ꯇꯧꯏ꯫ ꯀꯩꯅꯣ ꯅꯦꯄꯤꯛ, ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝ ꯇꯧꯏ ꯍꯥꯏꯁꯤꯕꯣ? ꯃꯗꯨꯗꯤ ꯃꯝꯕꯅꯤꯅ ꯑꯩꯁꯨ ꯃꯨꯟꯅꯗꯤ ꯎꯗ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯈꯤꯇꯪ ꯈꯤꯇꯪ ꯎꯕꯒꯤ ꯋꯥꯅꯤ꯫ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯃꯤꯁꯤꯡꯗꯣ ꯌꯥꯝꯅꯁꯨ ꯇꯧꯏ꯫ ꯅꯈꯣꯏꯔꯣꯝꯗ ꯀꯔꯤ ꯀꯔꯤꯅꯣꯁꯨ ꯌꯥꯝ ꯂꯪꯕꯗꯧꯅꯁꯨ ꯍꯥꯏꯐꯦꯠꯁꯨ ꯇꯧꯏ꯫ ꯅꯠꯇꯦ, ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣꯕ? ꯅꯈꯣꯏ ꯈꯪꯕ ꯆꯤꯡꯅꯕꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ? ꯈꯪꯗꯦ ꯅꯦꯄꯤꯛ, ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯁꯦꯡꯕꯗꯨꯁꯨ ꯈꯪꯗꯦ꯫ ꯌꯨꯝꯂꯣꯝꯗꯗꯤ ꯀꯔꯤꯃꯠꯇ ꯇꯥꯔꯝꯗꯦ, ꯃꯤ ꯆꯤꯡꯅꯕꯁꯨ ꯂꯩꯕꯗꯤ ꯂꯩꯇꯦ꯫ ꯀꯔꯤꯅꯣ ꯇꯟꯕ ꯑꯃ ꯌꯥꯎꯁꯜꯂꯛꯏ, ꯀꯔꯤ ꯑꯣꯏꯖꯥꯠꯅꯣ? ꯑꯗꯨꯅꯤꯅꯦ, ꯃꯗꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯝꯒꯦ ꯇꯧꯕꯅꯤ꯫ ꯅꯤꯁꯥ ꯆꯥꯕꯁꯤꯡ ꯑꯣꯏꯕ ꯖꯥꯠꯂ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯁꯥ ꯆꯥꯕꯒꯤ ꯐꯝꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯨꯃꯛꯁꯨ ꯅꯠꯇꯕꯗꯨꯗ ꯈꯪꯗꯦꯅꯦ ꯆꯥꯊꯣꯏꯕꯤ, ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦꯅꯦ꯫ ꯍꯤꯌꯥꯏꯅꯨꯗꯣ ꯈꯨꯝꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ꯫ ꯃꯥꯁꯨ ꯒꯥꯔꯤ ꯈꯥꯝꯕꯗꯨꯗꯤ ꯈꯪꯂꯤꯕꯅꯤ, ꯅꯍꯥꯟ ꯈꯛꯇ ꯅꯠꯇꯦ, ꯉꯔꯥꯡꯁꯨꯅꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯇꯨꯃꯤꯟ ꯈꯟꯈꯤꯕꯗꯨꯗ ꯑꯄꯤꯛꯅ, CCTV ꯑꯃ ꯊꯦꯠꯂꯁꯤꯔꯣ ꯒꯦꯠꯇ? ꯅꯦꯄꯤꯛꯁꯨꯅꯦ ꯁꯦꯜ ꯄꯨꯊꯣꯛꯄ ꯌꯥꯎꯒꯦ꯫ ꯅꯣꯏꯒꯤꯁꯤꯗ ꯊꯦꯠꯄ ꯍꯥꯏꯔꯤꯁꯤ ꯅꯦꯄꯤꯛꯀꯤꯁꯤꯗ ꯆꯠꯄ ꯃꯤꯁꯨ ꯑꯗꯨꯝ ꯎꯗꯣꯔꯤꯕꯅꯤ꯫ ꯁꯦꯜꯒꯤꯗꯤ ꯄꯨꯊꯣꯛꯀꯅꯨꯗ ꯅꯦꯄꯤꯛ꯫ ꯍꯣꯏ, ꯑꯃ ꯊꯦꯠꯄꯅꯗꯤ ꯐꯔꯦ ꯍꯥꯏꯒꯨꯝꯂꯗꯅ꯫ ꯅꯦꯄꯤꯛꯅ ꯅꯤꯡꯁꯤꯡꯂꯛꯄ ꯌꯥꯝ ꯐꯔꯦ, ꯑꯩ ꯍꯦꯛꯇ ꯁꯤꯜꯂꯒꯦ꯫ ꯑꯗꯣ ꯅꯦꯄꯤꯛ, ꯃꯤꯗꯣ ꯀꯌꯥꯅꯤ ꯍꯥꯏꯕꯅꯣ? ꯃꯤꯗꯣ ꯅꯦꯄꯤꯛꯅ ꯎꯕꯗꯗꯤ 3ꯗꯤ ꯃꯥꯜꯂꯤ, ꯑꯗꯨꯗ ꯍꯦꯟꯕ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯍꯣꯏ, ꯐꯔꯦ, ꯇꯌꯥꯏ ꯀꯗꯥꯏꯗ ꯆꯠꯊꯣꯛꯈꯤꯒꯦ? ꯅꯣꯏ ꯇꯌꯥꯏꯗꯤꯅꯦ ꯃꯄꯥꯒ ꯃꯊꯛ ꯑꯁꯣꯝꯗ ꯀꯥꯈꯤꯕꯅꯤ꯫ ꯅꯤꯡꯊꯝ ꯂꯥꯛꯂꯕꯅꯤꯅ ꯅꯤꯡꯊꯝꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯍꯧꯒꯦ꯫ ꯑꯗꯨꯗꯤ ꯅꯦꯄꯤꯛ, ꯇꯌꯥꯏ ꯀꯨꯝꯂꯛꯂꯀꯥꯟꯗ ꯇꯌꯥꯏꯗꯣ ꯑꯩꯉꯣꯟꯗ ꯀꯣꯜ ꯑꯃꯨꯛꯇ ꯇꯧꯍꯟꯕꯤꯔꯛꯎꯀꯣ꯫ ꯍꯣꯏ ꯍꯣꯏ, ꯍꯥꯏꯒꯦ ꯍꯥꯏꯒꯦ꯫ ꯑꯗꯨꯗꯤ ꯁꯦ ꯉꯥꯏꯈꯣ, ꯁꯤ ꯄꯨꯈꯣ꯫ ꯀꯩꯅꯣ ꯁꯤꯕꯨ ꯅꯦꯄꯤꯛ? ꯑꯦꯟꯁꯥꯡ ꯅꯥꯄꯤꯅꯦ, ꯅꯃꯥꯗ ꯄꯤꯌꯨ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯀꯨꯝꯈ꯭ꯔꯒꯦꯀꯣ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯅꯤꯡꯊꯤꯅ ꯀꯨꯝꯃꯨꯀꯣ, ꯅꯣꯏ ꯇꯌꯥꯏꯗ ꯅꯦꯄꯤꯛ ꯍꯥꯏꯒꯦ꯫ ꯍꯣꯏ꯫ ꯍꯥꯏꯔꯝꯂꯒ ꯍꯤꯌꯥꯏꯅꯨꯗꯨ ꯀꯨꯝꯊꯈ꯭ꯔꯦ꯫ ꯋꯥꯈꯜꯗ ꯃꯣꯟꯁꯨ ꯈꯜꯂꯛꯏ꯫ ꯃꯈꯥ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯒꯦꯠ ꯃꯅꯥꯛꯀꯤ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯁꯨꯝ ꯌꯦꯡꯂꯛꯏ꯫ ꯀꯔꯤ ꯀꯔꯤ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯁꯤꯠ ꯅꯥꯜꯂꯤ, ꯀꯔꯤꯃꯠꯇ ꯇꯥꯗꯦ꯫ ꯑꯄꯤꯛꯅ ꯄꯣꯠ ꯆꯩ ꯂꯪꯉꯦ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤ ꯄꯣꯠ ꯆꯩ ꯑꯣꯏꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯁꯨ ꯈꯜꯂꯒ ꯑꯗꯨꯋꯥꯏꯗ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯛꯏ꯫ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯕꯗꯨꯗꯗꯤ ꯍꯤꯌꯥꯏꯅꯨꯗꯨ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯃꯃꯥꯗ ꯑꯄꯤꯛꯅ ꯄꯤꯔꯛꯄ ꯈꯥꯎꯗꯨ ꯄꯤꯁꯤꯜꯂꯛꯏ꯫ ꯃꯃꯥꯅ ꯍꯪꯂꯛꯏ, ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯅꯅꯦꯅ? ꯀꯩꯁꯨ ꯍꯥꯏꯗꯦꯗ, ꯁꯨꯝ ꯎꯅꯤꯡꯕꯖꯥꯠꯅꯤ, ꯃꯅꯥ ꯃꯁꯤꯡꯗꯨꯁꯨ ꯄꯤꯔꯛꯄꯅꯤ꯫
ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯏꯃꯥꯁꯤꯅꯦ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯒꯦ ꯅꯪꯅꯦ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯍꯤꯌꯥꯏꯅꯨꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯅꯥꯀꯟ ꯑꯁꯣꯝꯗꯅ ꯑꯌꯨꯛꯀꯤ ꯃꯥꯒꯤ ꯊꯕꯛ ꯆꯠꯊꯣꯛꯅꯔꯝꯗꯥꯏꯒꯤ ꯆꯥꯕ ꯊꯛꯄ ꯆꯪꯅꯔꯛꯄꯗꯨꯗ ꯄꯨꯟꯁꯤꯕꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨꯗ ꯍꯥꯏꯔꯤ ꯍꯥꯏ ꯑꯩꯒꯤꯗꯤꯅꯦ ꯆꯤꯟ ꯄꯨꯊꯕ ꯌꯥꯗꯦ ꯃꯤꯃꯥꯡꯗ ꯑꯩ ꯌꯣꯟꯒꯦ ꯈꯟꯒꯅꯨꯀꯣ ꯅꯈꯣꯏ ꯑꯩꯕꯨ ꯃꯤꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕꯗꯧꯅ ꯎꯍꯟꯕ ꯌꯥꯔꯣꯏꯀꯣ ꯅꯨꯄꯤ ꯃꯆꯥꯗꯣ ꯅꯪꯒꯤ ꯁꯦꯕꯥꯒꯁꯨ ꯌꯥꯝ ꯅꯤꯡꯊꯤꯅ ꯇꯧꯖꯕꯅꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯅꯨꯀꯣ ꯑꯍꯥꯟꯕ ꯈꯪꯉꯥꯏ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯃꯍꯤꯔꯦꯜꯗ ꯚꯥꯞ ꯇꯥꯗ꯭ꯔꯗꯨꯅ ꯃꯄꯥꯗ ꯌꯦꯡꯂꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯕꯥꯅ ꯑꯃꯨꯛ ꯆꯣꯏꯔꯣꯜ ꯂꯣꯜꯂꯤꯗꯨꯅ ꯍꯥꯏ ꯆꯣꯏꯔꯣꯜ ꯅꯠꯇꯦ ꯅꯪ ꯅꯨꯄꯤ ꯀꯥꯏꯅꯒꯦꯔꯥ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ ꯑꯩ ꯌꯣꯟꯕ ꯌꯥꯔꯣꯏ ꯏꯁ ꯑꯗꯨꯗꯤ ꯋꯥ ꯑꯣꯏꯔꯦ ꯑꯃꯨꯛ ꯍꯧꯗꯣꯔꯛꯏꯁꯦ ꯕꯕꯥꯁꯤ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤꯗꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯁꯦꯕꯥ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯤꯗꯨꯅ ꯃꯍꯦꯟꯗꯣ ꯀꯣꯛ ꯍꯥꯏꯒꯠꯂꯛꯇꯨꯅ ꯃꯄꯥꯗ ꯈꯪꯉꯣꯟ ꯑꯣꯟꯁꯤꯜꯂꯛꯏ ꯈꯪꯗꯦ ꯑꯩꯈꯣꯏ ꯕꯥꯁꯦ ꯍꯅꯨꯁꯜꯂꯛꯄꯒꯤ ꯐꯔꯛ ꯌꯥꯝ ꯀꯟꯅ ꯐꯨꯒꯠꯂꯛꯏ ꯃꯤ ꯗꯣꯛꯇꯔꯅ ꯄꯦꯁꯦꯟ ꯁꯦꯕꯥ ꯇꯧꯕꯕꯨ ꯕꯕꯥꯅ ꯈꯜꯂꯨꯏ ꯋꯥꯈꯜꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯗꯤ ꯌꯥꯝ ꯇꯟꯗꯧꯔꯤꯕꯣ ꯑꯃꯗ ꯉꯥꯡꯂꯒ ꯑꯃꯅ ꯑꯣꯏꯅ ꯈꯨꯝꯂꯛꯄꯗꯨꯗ ꯄꯨꯟꯁꯤꯕꯗꯣ ꯃꯍꯦꯟꯗ ꯑꯣꯏꯅ ꯆꯩꯔꯤ ꯍꯥꯏ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯌꯥꯔꯛꯑꯣ ꯍꯥꯏ ꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯀꯔꯤꯅꯣ ꯅꯪꯒꯤ ꯆꯥꯒꯗꯕꯗꯣ ꯑꯗꯨꯝ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯑꯩꯒꯤ ꯏꯊꯧ ꯂꯩꯕꯩꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯨꯝ ꯀꯥꯏꯅꯕ ꯌꯥꯝ ꯁꯤꯜꯂꯛꯏ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯂꯦꯝꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗꯗꯅ ꯕꯕꯥꯅ ꯅꯊꯧ ꯂꯩꯇꯈꯩ ꯃꯤ ꯃꯌꯨꯝꯗꯨꯗ ꯆꯠꯂꯒ ꯅꯨꯄꯤ ꯑꯃꯨꯛ ꯍꯥꯏꯕꯤꯔꯨꯔꯤꯅꯦ ꯃꯃꯥꯅ ꯆꯩꯔꯛꯏ ꯍꯩꯃꯥ ꯅꯌꯥꯝꯕꯒꯤ ꯋꯥꯅꯤꯅꯦ ꯑꯗꯨꯗ ꯅꯪꯅ ꯑꯗꯣ ꯅꯥꯀꯟꯗꯤ ꯊꯣꯛꯅ ꯁꯥꯎꯔꯤꯗꯨꯕꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯁꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗꯥꯒꯤ ꯃꯤ ꯈꯪꯅꯕ ꯂꯩꯖꯦ ꯍꯥꯏꯔꯁꯤ ꯐꯥꯎꯗ ꯑꯩꯈꯣꯏ ꯕꯥꯁꯤꯅ ꯑꯗꯨꯝ ꯀꯛ ꯍꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯍꯩꯃꯥ ꯑꯗꯨ ꯅꯌꯥꯝꯕꯒ ꯑꯗꯨꯝ ꯉꯥꯡꯅ ꯆꯠꯁꯅꯤ ꯍꯥꯏꯔꯤꯗꯅ ꯅꯪꯅ ꯌꯥꯎꯁꯜꯂꯤꯗꯣ ꯀꯔꯤꯒꯤꯅꯣ ꯃꯤ ꯅꯪꯕꯣ ꯃꯔꯝ ꯂꯩꯕꯩꯅ ꯌꯥꯎꯔꯤꯁꯦ ꯑꯩꯅꯦ ꯏ ꯁꯨꯝ ꯀꯥꯔꯛꯇꯧꯔꯤꯀꯣ ꯆꯥꯔꯣꯏꯌꯦ ꯑꯩ ꯑꯝꯇ ꯆꯥꯔꯣꯏꯌꯦ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯍꯦꯟꯗꯣ ꯆꯠꯈ꯭ꯔꯦ ꯃꯄꯥꯅ ꯁꯣꯜꯂꯤ ꯀꯔꯤꯅꯣꯅꯦ ꯑꯁꯤꯅ ꯑꯃꯨꯛ ꯐꯤꯡꯒꯠꯂꯝꯃꯤꯁꯤꯅ ꯑꯃꯗ ꯍꯥꯏꯔꯒ ꯑꯃꯅ ꯑꯣꯏꯅ ꯇꯧꯔꯝꯃꯤꯁꯤꯅ ꯀꯔꯤꯅꯣꯕ ꯉꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦꯗ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯍꯤꯔꯦꯜꯗꯤ ꯄꯨꯂꯤꯁꯅꯤ ꯊꯥꯊꯥꯗ ꯑꯣꯏꯕ ꯅꯠꯇꯦ ꯃꯤꯒꯤ ꯃꯁꯛ ꯋꯥꯉꯥꯡ ꯌꯦꯡꯕꯗꯨꯗ ꯈꯪꯒꯟꯕꯒꯤ ꯑꯣꯏꯔꯤꯕꯅꯤ ꯄꯨꯂꯤꯁꯅꯤ ꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯃꯍꯥꯛ ꯅꯣꯛꯊꯣꯔꯛꯂꯤ ꯉꯥꯡꯗꯕ ꯑꯃꯗꯨꯅ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯒ ꯉꯥꯡꯂꯨꯕ ꯑꯃꯁꯤꯅ ꯅꯣꯛꯂꯛꯄꯁꯤꯗ ꯃꯄꯥꯒ ꯃꯃꯥꯒꯗꯣ ꯃꯀꯣꯛ ꯉꯥꯎꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯁꯤꯗ ꯌꯦꯡꯂꯛꯏ ꯃꯃꯥꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯃꯨꯛ ꯍꯔꯥꯎꯔꯤꯗꯨꯅ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯍꯟꯗꯛꯁꯤꯗ ꯀꯣꯛꯀꯁꯦ ꯂꯣꯏꯅ ꯆꯥꯛꯂꯦ ꯅꯄꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯅꯥꯏꯔꯈꯩ ꯑꯩꯉꯣꯟꯗ ꯁꯨꯔꯨ ꯅꯩ ꯅꯅꯥꯎ ꯅꯨꯄꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯟꯗꯛꯁꯤꯗꯅꯦ ꯐꯤ ꯀꯥꯝꯕꯅꯤ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯁꯥꯎꯗꯧ ꯀꯥꯟꯗꯅ ꯁꯥꯎꯗꯦ ꯅꯣꯛꯇꯧ ꯀꯥꯟꯗꯅ ꯅꯣꯛꯇꯦ ꯑꯣꯟꯅꯒ ꯇꯩꯅꯒ ꯎꯔꯥꯟꯒ ꯀꯩꯔꯥꯟꯒ ꯑꯁ ꯅꯣꯏꯁꯤꯗꯤꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯑꯇꯩ ꯈꯪꯗꯦ ꯕꯕꯥꯅ ꯍꯟꯗꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯛ ꯇꯥꯕ ꯊꯕꯛꯅꯤ ꯅꯠꯇꯦ ꯑꯩꯒꯤ ꯃꯤꯡꯒ ꯍꯥꯏꯔꯨꯔꯕ ꯍꯥꯏꯕ ꯅꯨꯄꯤ ꯃꯄꯥꯗꯨꯗ ꯅꯪꯒꯤ ꯃꯤꯡ ꯀꯩꯗꯧ ꯍꯥꯏꯔꯨꯅꯤꯒꯤ ꯏꯆꯥ ꯅꯨꯄꯥꯒꯤ ꯏꯃꯧ ꯑꯣꯏꯒꯦ ꯍꯥꯏꯔꯨꯕꯅꯤ ꯍꯣꯏ ꯄꯨꯂꯤꯁ ꯑꯣꯏ ꯍꯥꯏꯗꯤ ꯍꯥꯏꯔꯝꯃꯤ ꯅꯨꯡꯉꯥꯏꯗꯧꯔꯤ ꯑꯩꯈꯣꯏ ꯃꯍꯦꯟꯅ ꯐꯤ ꯀꯥꯝꯂꯤꯁꯤꯃ ꯅꯣꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯄꯣꯠꯇꯦꯗꯣ ꯅꯨꯄꯤꯗꯣ ꯅꯣꯏꯅ ꯍꯥꯏꯅꯔꯤꯗꯣ ꯃꯍꯦꯟꯅ ꯑꯩ ꯂꯥꯌꯦꯡꯅꯕ ꯄꯨꯔꯛꯈꯤꯕ ꯂꯥꯏꯅꯥ ꯍꯥꯏꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯀꯩꯅꯣ ꯃꯄꯥꯅ ꯈꯨꯝꯂꯛꯄꯅꯤ ꯃꯍꯤꯔꯦꯜꯅ ꯅꯣꯛꯂꯒ ꯍꯥꯏꯔꯤ ꯅꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯁꯤꯒ ꯄꯥꯎ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯥꯎꯗꯣꯛꯅꯀꯣ ꯕꯕꯥ ꯀꯣ ꯌꯥꯝ ꯆꯣꯞꯅꯔꯛꯂꯅꯤꯀꯣ ꯃꯔꯝ ꯆꯥꯗꯅ ꯃꯤ ꯍꯦꯛꯇ ꯄꯪꯁꯥꯎꯗ ꯁꯥꯎꯕ ꯌꯥꯕ ꯅꯠꯇꯦ ꯕꯕꯥ ꯑꯩꯈꯣꯏ ꯃꯍꯦꯟꯒ ꯄꯥꯎ ꯑꯃꯨꯛꯇ ꯐꯥꯎꯗꯣꯛꯅꯕꯤꯀꯣ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯀꯥꯏꯅꯕ ꯂꯥꯏꯔꯤꯀꯣ ꯑꯩꯗꯤ ꯋꯥ ꯃꯈꯥ ꯇꯥꯖꯔꯣꯏ ꯁꯤ ꯌꯧꯔꯕꯗꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯤꯔꯦꯜꯗꯣ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯄꯨꯟꯁꯤꯕꯅ ꯁꯣꯜꯂꯤ ꯀꯔꯤꯅꯣ ꯑꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯝꯂꯤꯁꯤꯅ ꯃꯃꯥ ꯏꯕꯦꯝꯃꯗꯨꯗꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯗꯨꯅ ꯂꯋꯥꯏ ꯄꯥꯏꯔꯒ ꯐꯝꯊꯔꯛꯂꯦ ꯃꯄꯥ ꯑꯁ ꯅꯠꯇꯦ ꯅꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯁꯤꯒ ꯈꯪꯅꯕ ꯑꯣꯏꯔꯖꯥꯠꯂꯣ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯍꯩꯃꯥ ꯈꯪꯅꯩ ꯍꯥꯏꯗꯅ ꯄꯨꯔꯛꯂꯤꯅꯤꯗꯅ ꯃꯥꯅ ꯑꯁ ꯑꯗꯨꯒꯤ ꯈꯨꯈꯪꯅꯗꯣ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗꯤ ꯃꯣꯏ ꯕꯥꯅ ꯃꯔꯣꯜ ꯑꯃ ꯄꯨꯟꯁꯤꯕꯗꯣ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ ꯀꯔꯤ ꯑꯃꯗꯣ ꯍꯩ ꯅꯨꯄꯤꯗꯨꯅ ꯍꯜꯂꯤ ꯍꯣ ꯍꯟꯕ ꯍꯟꯗꯕꯒꯤ ꯋꯥꯗꯣ ꯑꯥꯗ ꯑꯃꯨꯛꯇ ꯊꯝꯕꯤꯈ꯭ꯔꯣ ꯃꯅꯥꯎ ꯅꯨꯄꯥꯅ ꯈꯪꯅꯕ ꯅꯨꯄꯤꯕꯨ ꯃꯌꯥꯝꯕꯅ ꯀꯃꯥꯏꯅ ꯂꯧꯗꯧꯔꯤꯒꯦ ꯑꯁ ꯑꯩ ꯅꯣꯏ ꯊꯣꯛꯄ ꯇꯧꯍꯧꯔꯣ ꯍꯥꯏꯔꯤꯁꯤꯅꯤ ꯄꯥꯎ ꯑꯃꯠꯇ ꯍꯦꯛ ꯐꯥꯎꯅꯗꯦꯕ ꯅꯣꯏꯅꯅꯦ ꯇꯧꯅꯤꯡꯕꯗ ꯑꯗꯨ ꯇꯧꯋꯦꯕ ꯃꯄꯥꯁꯨ ꯉꯥꯏꯔꯦ ꯃꯆꯥꯁꯤꯡꯁꯨ ꯉꯥꯏꯔꯦ ꯉꯥꯏꯍꯥꯛ ꯐꯖꯅ ꯅꯣꯡꯃꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯐꯝꯃꯤꯟꯅꯔꯒ ꯁꯦꯃꯥꯏ ꯅꯣꯡꯃꯇ ꯇꯥꯟꯅꯗꯦ ꯍꯩꯅꯗꯦ ꯃꯥꯏ ꯊꯣꯛꯄ ꯑꯗꯨꯝ ꯄꯪꯂꯩꯗ ꯂꯩ
ꯅꯣꯡꯃꯒꯤ ꯆꯥꯕꯗ ꯄꯨꯂꯤꯁꯁꯤ ꯃꯉꯥꯏꯔꯦ ꯁꯤꯁꯨꯅꯦ ꯆꯥꯕ ꯌꯥꯎ ꯆꯥꯗꯕ ꯌꯥꯎ ꯑꯃꯨꯛ ꯇꯧꯔꯤꯕꯅꯤꯗꯣ ꯄꯥꯎ ꯐꯥꯎꯗꯣꯛꯅꯗꯕ ꯅꯠꯇ꯭ꯔꯪ ꯆꯠꯄ ꯏꯃꯨꯡ ꯍꯥꯏꯗꯣ ꯃꯁꯤꯒꯤ ꯏꯃꯨꯡꯁꯤꯡ ꯑꯩꯅꯦ ꯈꯪꯖ ꯂꯥꯛꯆꯗꯦꯗ ꯑꯩꯉꯣꯟꯗꯒꯅꯦ ꯅꯣꯏ ꯋꯥ ꯑꯃꯇ ꯍꯥꯏꯕꯤꯔꯛꯀꯅꯨ ꯑꯩ ꯈꯪꯗꯦꯀꯣ ꯄꯨꯟꯁꯤꯕꯒꯤ ꯂꯣꯏꯅꯕꯤꯗꯣ ꯐꯨ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ ꯄꯨꯟꯁꯤꯕꯗꯣ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯣ ꯑꯃꯠꯇ ꯍꯦꯛ ꯈꯨꯝꯂꯛꯇ꯭ꯔꯦ ꯃꯔꯝꯗꯤ ꯆꯨꯝꯂꯤꯕꯅꯤꯅ ꯈꯨꯝꯅꯤꯡꯉꯥꯏ ꯌꯥꯎꯗꯦ ꯃꯁꯤꯃꯛꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯁꯨ ꯃꯀꯣꯛ ꯉꯥꯎꯔꯛꯂꯦ ꯄꯨꯂꯤꯁ ꯑꯣꯏ ꯍꯥꯏꯗꯣꯛꯂꯝꯂꯤꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯑꯃꯨꯛ ꯃꯊꯟꯇ ꯄꯪꯈꯟꯗ ꯈꯜꯂꯛꯂꯦ ꯃꯍꯦꯟꯗꯣ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯒ ꯃꯥꯒꯤ ꯗꯨꯀꯥꯟꯗꯨꯗꯒ ꯆꯠꯇꯕꯤꯗ ꯗꯥꯏꯔꯦꯛ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯂꯩꯅꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯊꯤꯟꯅꯕ ꯍꯥꯏꯗꯨꯅ ꯂꯧꯈꯠꯂꯨꯔꯦ ꯃꯍꯦꯟꯅ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗꯕꯗꯨꯗ ꯂꯩꯅꯥꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯎꯝꯂꯤꯗꯨꯅ ꯑꯁ ꯀꯩꯝꯇ ꯇꯧꯗꯦ ꯑꯩꯅ ꯍꯥꯏꯗꯧꯕ ꯍꯥꯏꯕꯨꯅꯦ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯤ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯟꯅꯒꯗꯧꯔꯤ ꯀꯩꯅꯣ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯅꯪꯕꯨ ꯅꯣꯏꯗꯥꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯅꯤ ꯍꯥꯏꯗꯥꯏꯅꯦ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯨꯛ ꯂꯩꯔꯒꯦ ꯑꯗꯨꯒꯤꯕꯨꯗꯤ ꯊꯣꯏꯅ ꯂꯩꯕ ꯂꯩꯇꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯋꯥ ꯉꯥꯡꯅꯕ ꯌꯥꯝ ꯋꯥꯕꯅꯤ ꯃꯥꯅ ꯈꯟꯈꯤꯕꯗꯣ ꯇꯧꯗꯕ ꯌꯥꯗꯕ ꯃꯗꯨꯅ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯕꯅꯤ ꯁꯤꯗꯅꯤꯁꯦ ꯑꯩꯅ ꯃꯊꯥ ꯌꯥꯝ ꯀꯟꯅ ꯁꯥꯒꯠꯂꯛꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯕꯕꯥꯗꯣ ꯃꯥꯅ ꯍꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯄꯨꯂꯤꯁꯇ ꯑꯣꯏ ꯄꯥꯝꯖꯔꯦ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯕꯅꯤ ꯃꯥ ꯃꯁꯥꯁꯨ ꯑꯗꯨꯒꯤ ꯐꯤꯜꯗꯨꯗ ꯂꯩꯔꯛꯄꯅꯤꯅ ꯌꯥꯝ ꯄꯥꯝꯃꯦ ꯀꯥꯏꯅ ꯇꯧꯍꯧꯔꯤ ꯑꯩ ꯈꯪꯗꯦꯀꯣ ꯅꯣꯏ ꯃꯌꯥꯝꯅ ꯇꯧꯔꯤꯁꯦ ꯃꯍꯦꯟꯗꯤ ꯂꯋꯥꯏ ꯁꯥꯠꯄ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯀꯥꯟꯅꯗꯦ ꯆꯦꯜꯂꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯅꯕ ꯇꯜꯂꯛꯏ ꯁꯤ ꯌꯧꯔꯗꯤ ꯌꯥꯝ ꯍꯩꯅꯔꯛꯑꯣꯏꯗꯧꯔꯤꯕꯩ ꯑꯁ ꯉꯥꯏꯈꯣꯌꯦ ꯅꯪ ꯃꯁꯨ ꯑꯝꯇ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯝꯇ ꯇꯥꯗꯦ ꯁꯤ ꯅꯣꯏꯔꯣꯝꯗꯒꯤ ꯐꯔꯛ ꯇꯥꯁꯜꯂꯛꯄꯒꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯅꯣꯏ ꯕꯥꯒ ꯄꯥꯎ ꯐꯥꯎꯗꯣꯛꯅꯧ ꯌꯥꯗ꯭ꯔꯣ ꯑꯩ ꯈꯪꯍꯧꯗꯦ ꯃꯤ ꯎꯔꯣꯛ ꯅꯪꯕꯣ ꯀꯔꯝ ꯀꯥꯟꯗ ꯐꯥꯎꯖꯜꯂꯒ ꯀꯔꯝ ꯀꯥꯟꯗ ꯃꯆꯤꯟꯗꯣ ꯌꯥꯎꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗꯦꯕ ꯊꯔꯣꯏ ꯃꯥꯟꯕ ꯃꯆꯤꯟꯗꯣ ꯂꯩꯅꯥꯗꯣ ꯃꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯅꯣꯛꯂꯛꯂꯤ ꯃꯍꯦꯟꯗꯣ ꯅꯣꯡꯃꯇ ꯃꯄꯥꯒꯤ ꯃꯔꯝꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯗꯕꯅꯤ ꯍꯟꯗꯛꯇꯤ ꯃꯍꯥꯛ ꯃꯥꯒꯤ ꯃꯄꯥꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯐꯔꯛ ꯁꯥꯊꯤꯅ ꯐꯨꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯁꯥꯎꯅꯤꯡꯕꯗꯨꯅ ꯃꯇꯣꯝꯗ ꯖꯥꯠ ꯖꯥꯠ ꯄꯉꯥꯡꯗꯁꯨ ꯉꯥꯡꯂꯛꯄꯅꯤ